ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤꯗꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯅ ꯈꯤꯇꯪ ꯇꯥꯟꯅꯕ ꯋꯥꯠꯄ ꯐꯦꯛ ꯈꯔ ꯊꯝꯖꯒꯦ. ꯑꯍꯥꯟꯕꯗ ꯐ꯭ꯂꯥꯏꯠ ꯑꯃꯒꯤ ꯖꯔꯅꯤꯗ ꯇꯦꯛ ꯑꯣꯐ ꯇꯧꯕ ꯑꯃꯗꯤ ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡꯅꯤ. ꯑꯅꯤꯁꯨꯕꯗ ꯅꯨꯃꯤꯗꯥꯡꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯇꯦꯛ ꯑꯣꯐ ꯇꯧꯔꯝꯗꯥꯏ ꯑꯃꯁꯨꯡ ꯂꯦꯟꯗꯤꯡ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯑꯃꯝꯕ ꯂꯥꯏꯠ ꯊꯥꯜꯂꯤ. ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯇꯦꯛ ꯑꯣꯐ ꯑꯃꯁꯨꯡ ꯂꯦꯟꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯃꯄꯥꯟꯒꯤ ꯑꯃꯝꯕꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯑꯦꯗꯖꯁꯠ ꯇꯧꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯨꯅ ꯎꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇꯅꯤ. ꯑꯍꯨꯝꯁꯨꯕꯗ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯐ꯭ꯂꯥꯏꯠ ꯈꯨꯗꯤꯡꯃꯛ ꯄꯥꯏꯂꯠ ꯍꯥꯏꯕ ꯑꯃ, ꯀꯣ ꯄꯥꯏꯂꯠ ꯍꯥꯏꯕ ꯑꯃ, ꯄꯥꯏꯂꯠ ꯑꯅꯤ ꯁꯨꯏ. ꯄꯥꯏꯂꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛ ꯍꯥꯏꯕꯗꯤ ꯂꯟꯆ ꯑꯃꯁꯨꯡ ꯗꯤꯅꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯍꯜꯂꯤ. ꯃꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯏꯂꯠ ꯑꯃ ꯆꯥꯔꯤꯕ ꯆꯥꯛꯇꯨꯗꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯣꯏꯗꯨꯅ ꯉꯝꯗꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯄꯥꯏꯂꯠ ꯑꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗꯨ ꯄꯥꯏꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ. ꯃꯔꯤꯁꯨꯕꯗ ꯄꯥꯏꯂꯠꯅ ꯐ꯭ꯂꯥꯏꯠ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯎꯏꯕ ꯅꯠꯇ꯭ꯔꯒ ꯇꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯊꯧꯗꯣꯛꯅꯤ. ꯕ꯭ꯔꯤꯇꯤꯁ ꯑꯦꯌꯔꯂꯥꯏꯟ ꯄꯥꯏꯂꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ 2017ꯗ ꯄꯥꯏꯂꯠ 500 ꯈꯟꯒꯠꯂꯒ ꯑꯣꯄꯤꯅꯤꯌꯟ ꯂꯧꯕ ꯃꯇꯝꯗ 43% ꯄꯥꯏꯂꯠꯅ ꯐ꯭ꯂꯥꯏꯠ ꯄꯥꯏꯔꯤꯉꯩꯗ ꯇꯨꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ. ꯑꯃꯁꯨꯡ 31% ꯄꯥꯏꯂꯠꯅ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯏꯃꯤꯟꯅꯔꯤꯕ ꯀꯣ ꯄꯥꯏꯂꯠ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ. ꯃꯉꯥꯁꯨꯕꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯣꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯍꯥꯡꯇꯣꯛꯄ ꯉꯝꯗꯦ. ꯇꯔꯨꯛꯁꯨꯕꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ. ꯁꯨꯞꯅꯒꯤ ꯃꯃꯤꯡꯇꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯕ꯭ꯂꯦꯛ ꯕꯣꯛꯁꯀꯤ ꯃꯆꯨ ꯑꯁꯤ ꯂꯥꯏꯠ ꯑꯣꯔꯦꯟꯖ ꯃꯆꯨꯅꯤ, ꯑꯗꯨꯒ ꯁꯤꯗ ꯁꯪꯂꯤꯕ ꯃꯆꯨ ꯑꯁꯤ ꯃꯩ ꯆꯪꯕ ꯃꯆꯨ ꯅꯠꯇꯦ. ꯕ꯭ꯂꯦꯛ ꯕꯣꯛꯁꯀꯤ ꯃꯊꯧ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯕ꯭ꯂꯦꯛ ꯕꯣꯛꯁꯇ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯂꯩ. ꯃꯔꯝ ꯑꯁꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯥꯏꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯕ꯭ꯂꯦꯛ ꯕꯣꯛꯁꯅꯤ. ꯑꯦꯔꯣꯄ꯭ꯂꯦꯟꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯕꯁꯨ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤꯕꯨꯗꯤ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯗꯦ. ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯅꯕ ꯀꯣꯏꯁꯟ ꯑꯃ, ꯕ꯭ꯂꯦꯛ ꯕꯣꯛꯁ ꯁꯥꯔꯤꯕ ꯃꯦꯇꯦꯜ ꯑꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤ ꯁ꯭ꯇꯤꯜꯅ ꯁꯥꯕꯅꯤ, ꯑꯗꯨꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯏꯌꯔ ꯐ꯭ꯔꯦꯝꯁꯤꯅ ꯑꯦꯂꯨꯃꯤꯅꯤꯌꯝꯅ ꯁꯥꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯁ꯭ꯇꯤꯜꯅ ꯁꯥꯕ ꯇꯥꯔꯒꯗꯤ ꯂꯨꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯏꯈꯠꯄ ꯉꯝꯂꯣꯏ. ꯇꯔꯦꯠꯁꯨꯕꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯍꯤꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ. ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈꯤꯇꯪ ꯁꯥꯐꯕ ꯁꯦꯞ ꯑꯣꯏꯕ ꯖꯒꯥ ꯑꯃꯇꯪ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐ꯭ꯂꯥꯏꯠꯀꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯄꯔꯦꯡ ꯑꯁꯤꯅꯤ. ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯍꯥꯞꯄꯤ. ꯅꯤꯄꯥꯟꯁꯨꯕꯗ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ. ꯏꯃꯔꯖꯦꯟꯁꯤꯒꯤ ꯃꯇꯝꯗ ꯀꯦꯕꯤꯟꯗꯒꯤ ꯊꯥꯗꯔꯛꯄ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯁꯤꯗ ꯐꯪꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 12ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯑꯣꯛꯁꯤꯖꯦꯟ ꯈꯛꯇꯅꯤ. ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯁꯥꯐꯒꯗꯕ ꯖꯒꯥ, ꯁꯦꯞ ꯑꯣꯏꯒꯗꯕ ꯖꯒꯥ ꯑꯃꯗ ꯄꯥꯏꯂꯠꯅ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏ. ꯃꯥꯄꯟꯁꯨꯕꯗ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯄꯤꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ. ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯐꯅ ꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯕꯁꯨ ꯃꯍꯥꯎ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏ. ꯃꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯥꯏ ꯑꯜꯇꯤꯆꯨꯠ ꯑꯃꯗꯤ ꯍꯥꯏ ꯄ꯭ꯔꯦꯁꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯗ ꯌꯥꯎꯔꯤꯕ ꯃꯍꯥꯎ ꯈꯪꯍꯜꯂꯤꯕ ꯂꯩꯒꯤ ꯇꯦꯁ ꯕꯗꯁꯤꯡ ꯃꯊꯧ ꯇꯧꯕ ꯍꯟꯊꯍꯜꯂꯤ. ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯔꯨꯕ ꯊꯛꯂꯨꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯎ ꯏꯋꯥꯠ ꯋꯥꯠꯍꯜꯂꯤ. ꯇꯔꯥꯁꯨꯕꯗ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯠꯄ ꯖꯒꯥ ꯑꯁꯤ ꯃꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕ ꯆꯥꯅꯔꯤꯕ ꯁꯤꯠ ꯃꯅꯤꯡꯒꯤ ꯇ꯭ꯔꯦ ꯑꯁꯤꯅꯤ. ꯂꯦꯕ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠꯀꯤ ꯇꯣꯏꯂꯦꯠꯇꯒꯤꯗꯤ ꯃꯁꯤꯒꯤ ꯁꯤꯠ ꯃꯅꯤꯡꯒꯤ ꯇ꯭ꯔꯦ ꯑꯁꯤꯗꯅ ꯍꯦꯟꯅ ꯕꯦꯛꯇꯦꯔꯤꯌꯥ ꯂꯩꯕ ꯊꯦꯡꯅꯈꯤ. 11ꯁꯨꯕꯗ ꯄꯨꯡ 12ꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯄꯥꯏꯕ ꯐ꯭ꯂꯥꯏꯠꯁꯤꯡꯗ ꯀꯦꯕꯤꯟ ꯀ꯭ꯔꯤꯎꯁꯤꯡ ꯄꯣꯊꯥꯅꯕ ꯕꯦꯠꯔꯨꯝ ꯂꯣꯏꯅ ꯌꯥꯎꯒꯜꯂꯤ. 12ꯁꯨꯕꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯌꯦꯠ ꯊꯪꯕ ꯃꯁꯥꯗꯅ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯃꯁꯥꯗꯅ ꯔꯦꯗ ꯂꯥꯏꯠ ꯊꯥꯜꯂꯤ. ꯃꯁꯤ ꯅꯦꯚꯤꯒꯦꯁꯟ ꯂꯥꯏꯠ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ. ꯑꯦꯔꯣꯄ꯭ꯂꯦꯟꯗꯨ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯥꯏꯔꯤ ꯑꯃꯗꯤ ꯀꯔꯝꯕ ꯖꯒꯥꯗ ꯄꯥꯏꯔꯤ ꯍꯥꯏꯕꯗꯨ ꯃꯁꯤꯒꯤ ꯅꯦꯚꯤꯒꯦꯁꯟ ꯂꯥꯏꯠ ꯑꯁꯤꯅ ꯇꯥꯛꯏ. 13ꯁꯨꯕꯗ ꯕꯣꯏꯡ 747ꯒꯤ ꯃꯅꯨꯡꯗ ꯇꯤꯡꯂꯤꯕ ꯋꯦꯌꯔꯤꯡꯁꯤꯡ. ꯀꯔꯤꯒꯨꯝꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯣꯟꯕ ꯇꯥꯔꯒꯗꯤ ꯀꯤꯂꯣꯃꯤꯇꯔ 290ꯗꯒꯤ ꯍꯦꯟꯕ ꯋꯦꯌꯔꯤꯡ ꯑꯣꯏꯒꯅꯤ. 13ꯁꯨꯕꯗ ꯕꯣꯏꯡ 747ꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯟꯖꯤꯟꯅ
Second amada foil 3.7 liter sizinai. Taramanga subada aikoina karigumba matamda wangna paiba aeroplane gi maningda maikhu thadokpadawna uba. Asengbadi masi maikhu natte. Awangba mafamda pressure yamna hanthaba amadi temperature yamna ingbana maram oiraga aeroplane gi engine dagi kam thorakpa asaba nungchit yawba ising maninbu phamjinduna ngaunu uhanbani ningtham thagi matamda ekhoina sor honba matamda maikhu kabadongna uba madugi phenomenon adumakni taraga taruk subada January gi tang ama 1914 dagi Prithvi da ihan hana commercial flight paiba hoki Taraga taret subada Prithvi gi mi masing asigi 5% khaktamak ngasi phawba aeroplane tongba phangi haibadi 95% amadi ngasi phawba aeroplane da amuk phawba tongdri Taraga nipan subada karigumba flight tonglingai matamda passenger leitaba yawba taragati body yudu cabin manungda passenger ataiga dum pulapna thaminagani tobatabu maning thangba sitlomda putharaga thamgani Taraga mapan subada flight manungda phangliba nungchit asi yamna kangba nungchitni haibadi ising maningi chang yamna hanthana yawba nungchitni Prithvi gi sabadagi saraba marubhumi da sitliba nungchit asida yawriba ising manin masidagi su hena yamna hanthaba nungchitni flight tongba matamda mayamna naton nungaitriba naton ikang kangba poknariba madugi maram masina su ama ohelli kun subada December gi tang tara mari 1986 ta Rutan Voyager hairiba aircraft asina numit mapani changna amukta sungkham khamdana marakta refueling amuk phok tawdana Prithvi asibu koiba ngamba ihan hanba aircraft oikhi aircraft asida foil tanki taraga taret yawi aircraft asibu sabada design tawriba engineer paikhiba pilot amadi crew member sing Collier trophy haina khangnaba aviation history da khwaidagi wangba mana Piduna ikai khumnaba utkhi aina panjakhriba fact sing asida chithananthaba yawrabasu marup singna comment section da iduna phongdok piraku aduga hujik phawba subscribe tawdriba marup singna channel asibu amuktang subscribe tawbiyu ngasi gidamakta di pumnamakpu khurumjari